Ngasi numida wairam phongkiba kangla paudagi maru oiba pau khara khangasaraga miyamda khudo tamjage. West Bengal gi Raj Bhavan da operation Hatkhre. West Bengal gi Trinamool Congress ki MP Kalyan Brenji na state adugi governor CB Ananda Bose na Raj Bhavan da BJP gi criminal sing sanghanduna Trinamool gi workers sing the attack sathanava nomai amasung nomai maru sing pire haina allegation ama tawrakpadagi haukiba ningthokaba namita bomb disposal squad amadi tungan security agency singi makok thongba official sing yauna red Hatkhre makha tarakpa pauda India ki president Draupadi Murmu RSS ki chief Mohan Bhagawat BJP ki national president JP Nanda Imphal lakadori India ki army chief Upendra Devidi na leiba asigi awang ngongpo ki khongchata India ki president Draupadi Murmu athubada Imphal laklagani haina ingit pikraba matung istat asigi haujik leiriba rajniti gi tang tadaba phibam asiga mari leinana RSS ki chief Mohan Bhagawat amasung BJP ki national president JP Nanda chayol asigi manungda Imphal laklagani hairi official source amana hairibana RSS ki chief Mohan Bhagawat numit nini ki khongchata November kunda Imphal lakani aduga BJP ki national president JP Nandana November kun mathoida Imphal da thunglaba yai lusingba singa si Imphal lakani haiba confirm tawrabasu makhoi lakpagi maram asi kari maram gino haiba chapchan haujik phawba official oina lakthokba leitre aduba BJP ki national leader anina handak Manipur da laklamkhiba aduda BJP ki maru oiba lusingba taruk unaramkhiba adugi matungda lakadaba khongchat oibana RSS ki chief amasung BJP ki national president gi Imphal khongchat asi yamna wahanthok leiba ama oigani haire makha tarakpa oina kanglaipak ki maira ki pause adugi maru oiba pau khara khangasaraga miyamda khudo tamjage Principal Accountant General Imphal gi Senior Accounts Officer ama senja thumja torambagi CBI Imphal gi team na fare Principal Accountant General ANE Imphal gi Senior Accountant Officer ama sel charambagi case ta Central Bureau of Investigation CBI Anti-Corruption Bureau ACB Imphal na fakre leiba asige Central Government Office sing da senja thumja tawbagi thong sing thingnabagi pandamna paikhalakhiba khongthang asigi manungchanna ngasi Principal Accountant General ANE Imphal Office ki GOC section da Senior Account Officer ki thawpuriba Irom Biswajit Singha ki mathakta langthaktuna CBI ACB Imphal gi kanggu amana ngaiduna leikhi madude FSL pangai gi staff amagi MACP file process tawnabagi damakta mahangni staff adudagi lupa lising taragi sel gi demand tawki staff adudagi hariba sempham adu lauringaida CBI ACB gi kanggu aduna hakthengnana thengna hobagi matung inna Senior Account Officer Irom Biswajit Singhabu makhatana inquiry gi damak phagakhibani hairi makhatarakpa pauda Manipur gi governor na International Year of Cooperative lising aniga subna kun manga ngasi hodokhrei Cooperative movement asi miyamgi apunbagi panggal thongna lausing kaya pandam amagi damak puna saminari governor Cooperative movement asi economy da kana bakhak natana maipum khunimak na saruk yaba khunai ama samgatpada apunbagi thodang lauminabagi khudongchaba pire movement aduda Manipur gi ima kaithel na lengdraba khudamni haina Manipur gi governor Ajay Kumar Balana phongdokhrei Wafa masinga si International Year of Cooperative lising aniga subna kuninga mangagi manung chanana bak Manipur Regional Office Imphal na senduna pangthokpa state level cooperative complex hawdopagi thoramda governor na phonglokhibani Imphal gi City Convention Center da pangthokiba thoram aduda Manipur gi governor Ajay Kumar Bala Chief Secretary PK Goyal Manipur lenga ki Department of Cooperative amadi Nabab Manipur Regional Office ki makok thongba official kayana saruk yaki mifam asigi nunggi oiba wakhaloldi cooperative ki khuthangda nungaya phaba haibasini makha tarakpa pauda singnungda paksana tharamba popi pambi lautang sang ZUF na mangta ankhrei Kangpopi district ki manung hangjinba jingnungsingda paksana tharamba popi pambi sing amasung Makhoi gi lautang sang sing Jelianglo United Front ZUF Tiger
ꯐꯣꯔꯁꯅ ꯃꯩ ꯊꯥꯗꯣꯛꯄ ꯑꯃꯁꯨꯡ ꯐꯨꯛꯇꯣꯛꯄꯅꯆꯤꯡꯕ ꯇꯧꯗꯨꯅ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯑꯁꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡ ꯑꯃꯗ ꯍꯥꯏ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯧꯒꯅꯨ ꯍꯥꯏꯔꯒ ꯑꯁꯨꯝ ꯇꯧꯏ꯫ ꯖꯂꯤꯌꯥꯡꯂꯣꯡꯒꯤ ꯂꯝꯗ ꯀꯨꯀꯤꯂꯦꯟ ꯂꯩꯇꯦ꯫ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯇꯧꯈ꯭ꯔꯕꯗꯤ ꯇꯧꯈ꯭ꯔꯦ꯫ ꯅꯨꯄꯥꯅꯤꯅ ꯑꯗꯨꯝ ꯃꯊꯪ ꯇꯧꯔꯛꯈꯤꯒꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯇꯦꯛ 23ꯇ ꯆꯦꯟꯅꯕ ꯃꯥꯌꯣꯁꯀꯤ ꯇꯣꯞ ꯀꯃꯥꯟꯗꯔ ꯑꯣꯄꯔꯦꯁꯟꯗ ꯍꯥꯠꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟꯕ ꯑꯦꯇꯦꯛ 23 ꯆꯠꯊꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯥꯌꯣꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯀꯃꯥꯟꯗꯔ ꯃꯥꯙꯕꯤ ꯍꯤꯗꯝꯃ ꯑꯕ꯭ꯔꯥ ꯄ꯭ꯔꯗꯦꯁꯀꯤ ꯁꯤꯇꯥꯔꯥꯃꯔꯥꯖꯨ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯈꯨꯠ ꯊꯣꯛꯅꯕꯗ ꯍꯥꯠꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯤꯈ ꯍꯁꯤꯅ ꯈꯨꯠꯁꯤꯟꯅꯔꯛꯅꯕ ꯍꯥꯏꯖꯔꯛꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯤ ꯁꯤꯈ ꯍꯁꯤꯅ ꯈꯨꯠꯁꯤꯟꯅꯔꯛꯅꯕ ꯏꯟꯗꯤꯌꯥꯗ ꯍꯥꯏꯖꯔꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯥꯟ ꯃꯅꯨꯡꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯆꯤꯡ ꯀꯨꯀꯤ ꯃꯤꯖꯣ ꯑꯥꯔꯃꯤ ꯍꯥꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯑꯃ ꯃꯨꯠꯊꯠꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯏꯂꯥꯡꯆꯥ ꯃꯨꯁꯨꯛ Saudi Arabia bus accident thokpadagi India gi lai khurumbu satpa miyoi nifu ga manga sikri. Saudi Arabia da miyoi nifu ga taruk tongdunu satpa bus ama accident thokpadagi India gi laifam satpa miyoi nifu ga manga sikri. Bus adura tonglakhiba miyoi ahum kaktang di hinghore hari. Hinghore ba miyoi du mafam adugi hospital ama gi intensive care unit ta lengsa thari hari. Laikhidraba miyoi singadu India ki Telangana state ki Hyderabad ta kin hari. Telangana state lengakna thadorakpa warol ama ki matungina lai khurumba satpa miyoi singaduna Islamic holy city ama oiriba Makadagi Medina tamna satpada bus aduga diesel tanker amaga thomjina khibadagi lebak thiba thawdo odu thokibani hari. Lebak thiraba thawdo odu international standard time gi ayuk pung amaga makhai taba duwai thokibani. Bus adura tongliba miyoi singa tumthanaringa iserakta bus adu accident thokpadagi mai horaktuna sakhibani hari. Thajaba yaba report amagi matungina lebak thiba thawdo oduna adura khodong thiba nanglaba singa adu India gi Hyderabad tagini. Khodong thiba nanglaba singi manungna nupi kun amasum angang 13 yauki. Ahing supa mi kannaba singna mi kanbagi thabak satakhibaga loina mafam adura leramba miyamna phibam thina soklaba miyoi amasu hospital pukhatki hari. Thawdo aduga mari lenana India gi state am oiriba Telangana lengana Indian embassy amasum Saudi Arabia gi authorities singa pau phaunaduna khodong thiba nanglaba singa du masa khangdoknaba hotnakhibaga loinana makhataba pau piraknaba su khanki. Bus adu diesel tanker aduga thengjana khibadagi mai hokhibaga loinana media na pirakpa paudam amagi matu ina miyoi singadu thawdo thokpam aduda laikhidaban hari. Saudi Arabia gi Jeddah da leiba Indian embassy na control room ama hangdoktuna mateng pangnabagi thabak sing pekhatki. Thawdo aduga mari leinana Hyderabad ki MP Asauddin OIC na paumi singa phungdokhiba waralamada Hyderabad da leiba travel agency aniga OIC ga pau phaunare amasum Indian authorities sing the bus atura tongkhiba miyoi sing adugi maming mathana singba khanganangna su phongdokre hari. India gi Prime Minister Narendra Modi na social media post X thagalakpa warol amadana accident hoktuna lai khurumba satpa miyoi sing laikhidaba du yamna pukning nungsiningai ni. India gi authorities sing Saudi Arabia gi officials sing pau phaunaduna laikhidraba sing adugi akupa marol khangnaba thaurang tawri haina phongdokhi. Congo gi copper mine da leiba thong ama ningkhairakpadagi sinmi 30 sikri. Congo gi khanongpok thangba Lualaba province ki Kalando da leiba semi industrial copper mine gi thong ama ningkhairakpadagi sinmi 30 sikri haina officials na phongdokri. Thong ningkhairaktu sinmi 30 sikibadu sahi sigi thokpa khwaidigi kiningai oirakpa mining accident am oiri. Agency ki official ama Reuters ta thamlakhiba thong ningkhaibadu da miyoi nifuga mapan sikre amasung kunga mapana phibam luna sokpadigi hospital lengsa thari haina phongdokhibadu local authorities singa laikhidraba singa dugi masing hantana 32 sire haina confirm tawrakhibani. Congo gi artisanal mining agency am oiriba SAEMAPE na
copper mine aduda leiba military personnel singna nomai kapthurakhibadigi mine aduda thabak suriba sinmi sing aki tuzung pokpaga loinana akhuba thong aduda senthokna bohonarakpada lebak thiba thawdo oda thokibene hari agency na phungdokhiba warol amada sinmi sing aduna amagi mathakta amana nesin aduna sokpadigi misimina yaukibene hari thajaba yaba pawgi likhun amana phungdorakhibada thong adu ningkhai dringai gi mamangda sinmi sing amasum sinmi sing gi marakta khut thoknabagi thawdok sing thokhi hari Initiative for Protection of Human Rights na maning makha tamna group amana thijanbagi thabak chathanaba taksinbaga loinana military singi role adubu sukupni yingsinanaba taksinki lualabagi provincial interior ministers Ross Kombona leba adugi television phungdokiba pawdam amana sinmi kunthragan siri haini su confirm oire miyai kya asu open yaukrabagi haibadu khangdonaba honari hari Russia gi drone amas missile strike ni Ukraine gi Sarni hip ama ata thonkhre Russia ki drone amas missile strike ni Ukraine awang thangba Sarni hip region ama ata kya thonkhre haina Russia ki Ministry of Defense na phungdorakpada Ukraine gi drone kunthagatur makoina ngarang thugai bingam ki hari Russia ki drone aduna Kharkiv ki nongpok thangbada lairiba Sarni hip region Novorossiysk da satakhiba attack the misam leiba building amadi dukan ama sokonki mafam adugi district military administrative ki makok oiriba Alexander Fongdurakibu apamada hariba thawdo adubu social media da post tawrakpada attack aduna misimina thokanbegi pawdi leiti amaromda Ukraine gi kha thangba Odessa region Russia na satharakiba atopa drone gi attack singna energy masum hithang phamgi infrastructure kya da maisa hanbegi thawdo thon kheri attack aduna maram oiduna mafam adu leiba miyoi lising kya mai phangdabegi awaba mi unari Ukraine gi deputy prime minister na phongdorapu apamada Russia gi drone attack aduna hithang pham adugi Polam kya suon khibaga loinana mafam adura khamduna leibi jahas kya masu akai tu yonki hithang pham sing adugi manungda amadi mai phangdabana maram oiduna mafam adura leibi especially singna athubada mai pinana bohonari hari deputy prime minister Kolev na wafam sing asi handak Russia na yumbu oiduna Moscow Shanghai Cooperation Organization ki member leibak sing lusingba sing yumbu oiduna mifam ama pangthokadoriba adugi matamga manaribani mifam adu yumbu oiriba Russia China India Kazakhstan, Kyrgyzstan, Tajikistan, Pakistan amasum Iran yauri. Amaromdana Ukraine gi President Volodymyr Zelensky na Paris ta satuna leiba adugi President Macron ga lainabigi matang yanaba masu purakrabani haina su paus na makatari. Gaza gi school ayamba tumna mangkhibadagi angang lising kya mai masing tamba satpa yaroidabagi phibamda leiri. Israel amasum Hamas militants singi marakta sahi ani subna lansona khibaduna Gaza ta kahena akai toi nang khibadugi manusana mai masing tamlaba school sing pumtoi toi khibadagi naha oiriba mahairoi lak tarukmo hen mai masing makhata na tamba yawagi phibam leitri haina United Nations Children's Agency UNICEF ki wang zona phongdorakli akai toi marakta ten khalaga mai masing tambagi thabak khonariba dusu mapung phaba ngamdri mafam aduda leiba angang amagi mamana phongdorakpada maki masado hairiba ten aduda satuna sahi ani hena mai masing tamba phanglaktaba adu khara makhai kana phangadra haina hanglubda mafam leite salaroi herakku pakhumna mapung oiri angang singa si lairik laisu padun amadi amaga tina tokna begi kana phangadaba adugi mahutta air strike amadi bom thadarakpa kaya adudigi lapthokna sienbana khwaidigi maru oiba thabu oiri sieluraba mafam adudagi amuk halakpa loinana hingnanaba sananaba madi thaknaba ising thibigi thabu amasu yauribani ceasefire lathokhiba thama phajiraba sida tuan malup singi maikeidigi akan mamong matam kharagi oiba semjin sajinanaba school onthokpagi thabak yamna kana honari aduba angang lak taruk henmarom sigi manungda subnagi la amarom kaktamak hanjilakpa ngamli hairi UNICEF amasum UNRWA Palestinians refugee ki damak leiba UN agency na hausi angang lising nifu romda oja sing waiduna mai masing tambegi thaba adu makha sathaba yananaba yamna kan honari makoi gi thabak thoramada khwaidi ki aruba phiba madu mafam leitaba aduni amasum school kayama leite manakhiba madi ka hena sokpadana tana atopa school khradana hanjin mayum thadokuna seluraba imung manungi miyoi kiyama changjpham lawduna lairibani UNICEF ki wangang loi zone na makataraduna ten khalag angang singatuna mamingoi lairik tambi bi ki thab adudigi hengatpa ngamdri haikena su paus na makatana sa pungdorakli amarom na UN gi board mangoinana Netanyahu na tongan Palestine state ama leibi yaru haikri ngarang athing bada New York ta leiba United Nations Security Council gi board launa dringai gi mangoinana Israel gi Prime Minister Benjamin Netanyahu na
Palestine bu state am ohenba yaro henasu phongdokra henasu paw mun makha tana report tawri